Good morning everyone. Ngasina ay anisuma vlog ni ko. Ngasina tum hawatpada theng lerme ba pung 3:30 tar lerme ko. Iman hida ka piu lawn hawdore ba. Ado hida ka pa lora kanda idi nong su manga lerme ko ngasidi yamna talle ba hawatpada ko ingsu yamni ingi ngasidi. Ado ngasidi tabuk su khara yamna chindawa mali ko. Hayeng hangjiti yumda legdaba mandi haidi ichi hoida chat kadaba mali duna. Yumgi thaba khara loisanjina tawbani ko ngasidi. Khara kuire ko aini imagi kaaga loisandabase ko masa matona dum loisanjawne ba do ngasidi aina wai sitoga wai teibigi ene tawbani ko. Imadi ngadana hogalaga lai khuramagi thabak tawraga madi laigi larik paraga lerumgani ba. Ado man larik paringa da imagi kaasa loisanbige. Nongdi churkadawa mali mapanda yengbada ado itargasu wai taithommaga haidi hayeng hangchi yumda leitradi ko yumda halakpada yumse nalaga lerambasi nungaiba halakpada motlaga lerambasi nungaiteba duna nong churasu waina sise wai sitoga wai taithokina tawbani ko chi hoida haidi matam kharagi oina koiba chasena tawbani akhoi ma sa yuk numit kudingi mai khunuse ko khunuse akoi gisu nateba mi khunune yumthangna am lebase ada grey color ki yumam lebase sigi khunune ba dumani mi kudingi khunuse majisa dum thaini majina gisu leraga thaini ko bazar digi 25 kg ki bura leraga thaini imagi besin ni ko sinna ko imagi tongana toilet bathroom lay aina yum pandringai jadi yumda leringai jadi akhoramdadi numitare waisi chalu na dumaina haini ko so side da lakpa kanadi mana numitara adi wai kanamda sitte wai sitpase phatte na haiba ko aduna ayamana losanba haidi wai sitkera wai tegera tawdu ko targadi baru mawanga sitlo mana ngonda haiba ko aduna ayamma tam leidi ayukumba doina wai sitpagumba kinogumba sitoy ko maramakta nungdangda hoi agi ka gumba di sitpa yawi ko doy targasu mapan gumba lai kagumbadi dugumdi singdokteba ko haidi saida chanadaba oiramganidana You know just what you do to me. Play my emotions like a puppet string. Yumda akhoi ni khaktang lebanina ko imana su chakhaide ina su chakhaidamnina yumdi dum motteba haidi hapta amda murani rak singdok ka dum yaiba ko yam kana chairaga mutlaga leiba dugumba nateba nongumba tarakanda haidi marmarta nusit hausin nusit sitpa matam yauramnina ko nusit sitlakanda una wana parakpado aduna mottana yambaneba natradi chakhaibinaba mi leiteba yumdadi haidi manipurdadi turel lepa jagada chawrakpanina ko ising likna senabadi yam haite ko saida lakanda ko Samyam kelena kakthakluba ki hojik teri nam malaga leirabani numit kadingi akhoi ma rai katulor nei chana pa thambiramani hazamani musisi ngarang nungdang tanmandana ko adum tuopni ko singdoktabidang chakhumga amta loisalamdi ko ngarang di haidi Amazon na ngarang ai pot am lakpa dudo hangdokna ba honaringai dane pankhana ba honaringai dai do chakhumdung dana solon sangmuga dum laabni ko aduna ngasi ayukta loisalini ise natradi nungdang loisalni yabani ai hanigi yumni ko se haidi hana khoi lerami ba ima khoi puna lerami ko hojipudi yum amado saba loirabanina haidi saba loiba haidi loibadina tiko sora ma khaktang loisanbani haidi akhoi leina na baina do chakhumgi kano loisandabagi hojik thaini sida leini ko hojik chakhumdo sangumse sidadi sumaina packet oina lai ko Sikkim milk kaina adu cha lonbase sidadi cha manan tungana ma sangumna tungana ma lola kana kona haidi glass oina punsalli ko aduna sangum hana hiblura kanda cha manado haira kanda adumaya lole adu mi kharadi cha da gi hapaga thai ko adu idi thakpa ngamde haidi sangum cha thakpasibu tumde digest tawba ngamde
ꯑꯗꯨꯅ ꯘꯤ ꯍꯥꯞꯄꯒ ꯊꯛꯄ ꯉꯝꯗꯦ ꯑꯌꯥꯝꯕꯅ ꯃꯣꯏꯗꯤ ꯊꯨꯝꯒꯤ ꯑꯣꯏꯅ ꯊꯛꯏꯀꯣ ꯆꯥꯁꯦ ꯑꯩ ꯏꯇꯣꯝꯗꯅꯤꯀꯣ ꯆꯤꯅꯤꯒꯤ ꯑꯣꯏꯅ ꯊꯛꯏꯁꯦ ꯏꯃꯥꯅ ꯂꯥꯏꯗ ꯀꯠꯄꯒꯤ ꯕꯤꯁꯀꯤꯠ ꯃꯌꯥꯝ ꯑꯃ ꯊꯝꯃꯝꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯗꯦꯕ ꯑꯗꯨ ꯏꯃꯥꯅ ꯆꯥꯊꯣꯛꯇꯦ ꯆꯥꯕ ꯂꯣꯏꯁꯟꯅꯦ ꯑꯩꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦꯕ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯍꯤꯟꯖꯥꯡ ꯍꯥꯏꯗꯤ ꯑꯩꯁꯨ ꯆꯥꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯏꯅꯤꯒꯤ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯒꯦ ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯁꯥꯁꯨ ꯆꯥꯗꯕꯅꯤꯅ ꯌꯦꯟꯕꯨꯗꯤ ꯂꯩ ꯑꯗꯨ ꯇꯥꯔꯁꯨ ꯃꯥꯗꯤ ꯆꯥꯔꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯤꯟꯖꯥꯡꯁꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯅꯨꯄꯥꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯕꯣ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯏꯅꯤꯀꯣ ꯑꯗꯨꯒ ꯊꯝꯈ꯭ꯔꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯏꯃꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯀꯩꯅꯣ ꯃꯣꯔꯣꯛꯀ ꯑꯆꯥꯔ ꯆꯥꯅꯤꯌꯦ ꯑꯗꯨꯅ ꯑꯩꯒ ꯑꯩꯒꯤ ꯍꯨꯏ ꯑꯃ ꯂꯩꯌꯦ ꯕꯣꯟꯒ ꯑꯩꯈꯣꯏꯅꯤꯒꯤ ꯌꯦꯟ ꯊꯣꯡꯉꯤꯅꯤꯀꯣ ꯍꯋꯥꯏꯒ ꯌꯦꯟ ꯊꯣꯡꯕꯒ ꯆꯥꯛ ꯊꯥꯛꯀꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯥ ꯕꯤꯁꯀꯤꯠ ꯆꯥꯅꯕ ꯂꯥꯛꯏꯀꯣ ꯕꯣꯟꯁꯦ ꯀꯥꯟꯗꯀꯣ ꯁꯣꯔꯣꯛ ꯃꯌꯥ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯍꯨꯏ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯌꯦꯟꯅꯔꯒ ꯄꯤꯖꯩꯅꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯒꯥꯔꯕꯦꯖ ꯈꯟꯗꯣꯛꯏꯅꯤꯀꯣ ꯑꯩꯒꯤꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯈꯟꯗꯣꯛꯑꯒ ꯕꯣꯔꯥꯗ ꯍꯥꯜꯂꯤꯅꯤ ꯒꯥꯔꯤꯗ ꯄꯤꯈꯤꯅꯕ ꯍꯥꯏꯅ ꯁꯤꯗꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯍꯨꯟꯗꯣꯛꯄ ꯌꯥꯗꯦꯕ ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯑꯦꯛꯖꯥꯝ ꯍꯧꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯐꯗꯤꯒꯣꯝ ꯍꯨꯟꯒꯦꯅ ꯃꯔꯨ ꯂꯩꯔꯛꯄꯅꯤꯀꯣ ꯑꯗꯨꯅꯦꯀꯣ ꯑꯩꯅ ꯇꯛꯈꯥꯏꯔꯤꯁꯦ ꯐꯗꯤꯒꯣꯝ ꯍꯨꯟꯐꯝ ꯅꯍꯥꯟ ꯍꯪꯒꯥꯝ ꯐꯣꯏꯗꯣꯛꯈꯤꯕ ꯖꯒꯥꯗꯣ ꯑꯗꯨ ꯉꯔꯥꯡ ꯃꯤ ꯑꯃ ꯀꯧꯔꯀꯥꯟꯗ ꯁꯤꯗꯗꯤ ꯁꯤꯛꯀꯤꯝꯁꯦ ꯑꯣꯔꯒꯥꯅꯤꯛ ꯁ꯭ꯇꯦꯠꯅꯤꯀꯣ ꯑꯗꯨꯅ ꯍꯥꯔꯒꯨꯝꯕ ꯂꯩꯇꯦꯀꯣ ꯁꯟꯊꯤ ꯍꯥꯞꯄꯒ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯚꯔꯃꯤ ꯀꯝꯄꯣꯁ ꯍꯥꯞꯄꯤꯀꯣ ꯑꯌꯥꯝꯕꯅ ꯅꯠꯇ꯭ꯔꯗꯤ ꯍꯥꯔꯒꯨꯝꯕ ꯍꯥꯞꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯉꯔꯥꯡꯗꯣ ꯃꯤ ꯀꯧꯔꯀꯥꯟꯗ ꯁꯟꯊꯤ ꯈꯔ ꯍꯣꯜꯍꯟꯕꯅꯦꯕ ꯄꯣꯠ ꯆꯩꯗ ꯍꯥꯞꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯗꯨ ꯍꯥꯞꯄꯀꯥꯟꯗ ꯃꯔꯣꯏ ꯍꯨꯟꯒꯦꯅ ꯇꯧꯕꯅꯤꯀꯣ ꯁꯤꯗꯗꯤ ꯆꯤꯡ ꯑꯣꯏꯕꯒꯤꯅꯤꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯣꯄꯥꯛ ꯑꯩꯈꯣꯏꯔꯣꯝꯗ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯃꯆꯥꯁꯦ ꯌꯣꯠꯀꯤꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯐꯗꯤꯒꯣꯝꯁꯦ ꯇꯤꯡꯗꯕꯤꯗ ꯑꯗꯨꯝ ꯍꯨꯟꯖꯤꯜꯂꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯣꯔꯥꯏ ꯃꯀꯨꯞꯁꯦ ꯆꯥꯏꯁꯜꯂꯦꯕ ꯅꯠꯇ꯭ꯔꯗꯤ ꯎꯆꯦꯛꯅ ꯂꯥꯛꯑ ꯆꯥꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯅꯍꯥꯟ ꯀꯨꯏꯔꯕꯅꯦ ꯆꯨꯖꯥꯛ ꯊꯥꯈꯤꯕ ꯑꯗꯨꯗꯨꯒ ꯆꯨꯖꯥꯛꯇꯣ ꯃꯔꯨ ꯑꯔꯤꯕꯒꯤꯔ ꯈꯪꯗꯦ ꯇꯤꯟ ꯆꯥꯕꯩꯔ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯍꯧꯔꯛꯇꯦꯕꯀꯣ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯖꯤꯜꯂꯤꯅꯤꯀꯣ ꯊꯥꯔꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯆꯨꯖꯥꯛ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯁꯦ ꯁꯨꯒꯔ ꯄꯦꯁꯦꯟꯅꯤꯀꯣ ꯆꯨꯖꯥꯛꯀꯨꯝꯕ ꯑꯂꯨꯒꯨꯝꯕꯁꯦ ꯆꯥꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥ ꯌꯥꯝ ꯆꯥꯖꯅꯤꯡꯉꯦꯕ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇꯗꯤ ꯄꯤꯖꯧꯗ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯂꯩꯔꯒ ꯆꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯆꯨꯖꯥꯛ ꯊꯥꯕꯤꯕꯅꯤꯀꯣ ꯃꯥꯒꯤ ꯆꯨꯖꯥꯛꯇꯣ ꯊꯥꯕꯗꯣ ꯊꯥꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯑꯩꯅ ꯁꯟꯊꯤ ꯍꯣꯟꯕꯤꯅꯕ ꯃꯤ ꯂꯩꯇꯗꯅ ꯍꯥꯞꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯉꯔꯥꯡ ꯍꯣꯜꯂꯛꯈꯤꯕ ꯁꯟꯊꯤꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯍꯥꯞꯆꯤꯜꯂꯤꯁꯦ ꯅꯣꯡꯁꯨ ꯇꯥꯔꯛꯀꯗꯣꯔꯦ ꯑꯗꯨꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯁꯤꯡ ꯊꯥꯒꯤ ꯃꯐꯝꯗꯨꯗꯁꯨ ꯍꯥꯞꯍꯧꯗꯕꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤꯅꯤꯀꯣ ꯆꯨꯖꯥꯛꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛꯍꯥꯎ ꯆꯨꯖꯥꯛ ꯄꯤꯔꯛꯄꯅꯤ ꯃꯅꯤꯄꯨꯔ ꯆꯠꯄꯗ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯈꯔꯒ ꯊꯥꯕꯅꯦ ꯑꯗꯣ ꯈꯔꯗꯤ ꯍꯧꯔꯛꯑꯦ ꯈꯔꯗꯤ ꯍꯧꯔꯛꯇꯦ ꯑꯗꯨꯅ ꯍꯧꯔꯛꯇꯕ ꯀꯥꯡꯕꯨꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯤꯅꯤ ꯁꯤꯅ ꯀꯩꯅꯣꯝ ꯊꯥꯒꯦ ꯊꯕꯤꯒ ꯃꯥꯏꯔꯦꯟꯒ ꯑꯃꯨꯛ ꯊꯥꯒꯦꯀꯣ ꯁꯤꯗ ꯑꯗꯨꯅ ꯁꯟꯊꯤꯁꯦ ꯍꯩꯗꯣꯛꯑꯝꯃꯤꯅꯤ ꯈꯥꯃꯦꯟ ꯑꯈꯥꯕ ꯄꯥꯝꯕꯤ ꯑꯃꯅꯤ ꯂꯩꯕꯅꯦ ꯑꯗꯨꯁꯨꯅꯤꯀꯣ ꯑꯚꯣꯀꯥꯗꯣ ꯄꯥꯝꯕꯤꯅꯤ ꯁꯤꯅ ꯗꯁꯀꯨꯁꯦ ꯁꯤꯗꯗꯤ ꯏꯁꯀꯨꯁ ꯍꯥꯏꯀꯣ ꯑꯗꯨꯁꯨ ꯈꯔ ꯍꯧꯔꯛꯑꯦ ꯆꯥꯎꯕ ꯍꯧꯔꯛꯑꯦꯀꯣ ꯁꯒꯥꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯍꯟꯒꯦꯅ ꯇꯧꯕꯅꯤ ꯊꯕꯤꯁꯨ ꯍꯧꯔꯛꯑꯦ ꯊꯕꯤꯁꯦ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯊꯕꯤ ꯃꯈꯜ 3-4 ꯊꯥꯈꯤꯕꯅꯤ ꯊꯕꯛ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯈꯣꯡꯒꯨꯠ ꯑꯃꯨꯛ ꯍꯥꯝꯗꯣꯛꯏꯅꯤꯀꯣ ꯑꯩꯒꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯏꯪꯁꯨ ꯏꯪꯉꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯃꯩꯁꯨ ꯂꯥꯛꯇꯦꯀꯣ ꯒꯤꯖꯔꯁꯨ ꯑꯣꯟ ꯇꯧꯗꯦ ꯑꯗꯨꯒ ꯏꯪꯉꯒꯗꯤ ꯌꯥꯝ ꯏꯪꯉꯦꯀꯣ ꯁꯤꯗ ꯁꯥꯔꯒꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯥꯏꯌꯦꯕ ꯑꯩꯒꯤ ꯈꯣꯡꯁꯦ ꯅꯨꯄꯤꯗꯧꯅ ꯇꯧꯗꯦꯅ ꯑꯩ ꯅꯨꯄꯥꯅ ꯑꯗꯨꯝ ꯂꯛꯅꯩꯀꯣ ꯑꯩꯉꯣꯟꯗꯀꯣ ꯍꯥꯏꯗꯤ ꯈꯣꯡꯁꯦ ꯐꯥꯛꯇꯣꯛꯑꯦꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯚꯣꯀꯥꯗꯣꯒꯤ ꯃꯣꯖꯥꯁꯦ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯕꯦꯝ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯏꯀꯣ
ꯑꯩꯅ ꯑꯕꯣꯀꯥꯗꯣ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯒ ꯑꯕꯣꯀꯥꯗꯣ ꯆꯥꯕꯗ ꯑꯣꯟꯅꯤꯡꯉꯦꯅ ꯑꯗꯨꯝ ꯍꯥꯏ ꯑꯩꯉꯣꯟꯗ ꯃꯣꯖꯥꯒ ꯎꯠꯂꯛꯀꯅꯨ ꯑꯣꯏꯅꯀꯣ ꯍꯪꯒꯥꯝꯁꯦ ꯂꯩ ꯁꯥꯠꯇꯣꯛꯈꯤꯗꯣꯔꯦꯅ ꯍꯦꯛꯇꯣꯛꯏꯅꯤꯀꯣ ꯑꯩꯒꯤꯁꯦ ꯍꯪꯒꯥꯝ ꯄꯦꯔꯦꯁꯦ ꯅꯠꯇ꯭ꯔꯗꯤ ꯂꯩ ꯁꯥꯠꯇꯣꯛꯈ꯭ꯔꯗꯤ ꯆꯥꯕ ꯌꯥꯔꯔꯣꯏꯅ ꯁꯤꯗꯤ ꯍꯪꯒꯥꯝ ꯄꯦꯔꯦꯁꯦ ꯗꯨꯀꯨ ꯍꯥꯏꯀꯣ ꯑꯗꯨꯅ ꯀꯩꯝ ꯍꯥꯞꯇꯕꯤꯗꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯥꯞꯄꯒ ꯃꯁꯥꯂꯥ ꯈꯔ ꯊꯥꯎꯗ ꯉꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯣ ꯍꯥꯎꯋꯦꯕ ꯏꯆꯝ ꯆꯝꯅ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯅꯠꯇꯦꯀꯣ ꯍꯌꯦꯡꯒꯤꯅꯤꯀꯣ ꯑꯩꯅ ꯍꯤꯟꯖꯥꯡ ꯁꯦꯝꯗꯣꯛꯏꯁꯦ ꯍꯌꯦꯡ ꯌꯥꯍꯧ ꯊꯦꯡꯉꯁꯨ ꯑꯅ ꯅꯣꯡ ꯇꯥꯔꯝꯕꯁꯨ ꯍꯤꯟꯖꯥꯡ ꯁꯦꯝꯗꯣꯛꯑ ꯊꯝꯃꯝꯃꯤꯅꯤꯀꯣ ꯍꯤꯟꯖꯥꯡ ꯁꯦꯝꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯆꯥ ꯑꯃꯨꯛ ꯊꯛꯇꯣꯔꯤꯀꯣ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯩꯗꯧꯔꯤꯒꯦ ꯌꯦꯡꯒꯦꯅ ꯆꯪꯉꯨꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯄꯥꯏꯔꯒ ꯂꯩꯔꯝꯃꯦ ꯁꯤꯁꯦ ꯉꯔꯥꯡ ꯀꯩꯅꯣ ꯂꯥꯛꯑꯝꯃꯤꯀꯣ ꯀꯩꯅꯣꯒꯤ ꯃꯣꯅꯥꯁꯇ꯭ꯔꯤꯒꯤ ꯑꯆꯧꯕꯗꯣ ꯔꯤꯝꯕꯨꯆꯤ ꯍꯥꯏꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯃꯥ ꯂꯥꯛꯄꯒꯤ ꯃꯤ ꯃꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯔꯤꯅꯦꯕ ꯆꯥꯛ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇ꯭ꯔꯦꯀꯣ ꯀꯩꯒꯤꯅꯣꯗꯣ ꯃꯩ ꯂꯥꯛꯇꯕ ꯑꯗꯨꯒꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦꯀꯣ ꯑꯩꯗꯤ ꯅꯨꯡꯊꯤꯜꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯇꯧꯁꯜꯂꯤ ꯆꯥꯅꯤꯡꯗꯦꯅ ꯑꯩ ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯛꯑꯒꯦꯅ ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯛꯏꯀꯣ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯥꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯩꯅꯣꯗ ꯃꯦꯜꯗ ꯀꯩꯅꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝ ꯂꯥꯛꯏꯅ ꯆꯦꯛ ꯇꯧꯔꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯍꯥꯏꯗꯤ ꯁꯦꯃꯤꯁꯇꯔ ꯑꯅꯧꯕ ꯍꯧꯗꯣꯔꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯋꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯑꯗꯨꯅ ꯌꯦꯡꯉꯝꯃꯤꯅꯤꯀꯣ ꯕꯕꯥꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯒꯤ ꯃꯆꯥ ꯌꯥꯏꯊꯣꯏꯕꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯤꯅꯤ ꯐꯣꯟ ꯊꯝꯈ꯭ꯔꯀꯥꯟꯗ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯑꯃꯨꯛ ꯐꯝꯃꯨꯔꯦ ꯑꯦꯅꯤꯃꯦ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯔꯥꯅ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯔꯦ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯑꯗꯣ ꯑꯩꯅ ꯌꯦꯡꯉꯝꯕꯗꯣ ꯀꯔꯤꯕ ꯁꯥꯀꯥꯃꯣꯇꯣ ꯗꯦꯁ ꯍꯥꯏꯅ ꯍꯥꯏꯌꯦꯀꯣ ꯑꯦꯅꯤꯃꯦꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯃꯥꯗꯣ ꯁꯤꯖꯟ ꯂꯣꯏꯈ꯭ꯔꯦꯀꯣ ꯁꯤꯖꯟ 2 ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯗꯨꯅ ꯁꯤꯖꯟ 2 ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯃꯤ ꯑꯇꯩꯒꯤ ꯕ꯭ꯂꯣꯛ ꯑꯗꯨꯃꯥꯏꯅ ꯀꯣꯏꯕ ꯆꯠꯄꯒꯤ ꯕ꯭ꯂꯣꯛ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯦꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯌꯨꯝꯗ ꯂꯩꯍꯧꯕ ꯃꯤꯈꯩꯁꯨ ꯑꯗꯒꯤ ꯂꯥꯞꯅ ꯂꯩꯅꯈꯤꯕ ꯃꯤꯈꯩꯁꯨ ꯀꯩꯗꯧꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨ ꯈꯪꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯅꯝꯕꯅꯤꯀꯣ ꯁꯣ ꯒꯨꯗ ꯅꯥꯏꯠ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ